Akaswani Imphal, Ningthoukhongjam Suni na pau pazari, ahan badamaru iba pau. Mukhyamantri Nongthomam Birena ngarang sangai thial semgaliba Olympian Park da chatun yingsin kre. JCILPS na hairi Manipur da changlakiba mitop sing kadai da leiri kari tauri haina thigatpagi tangai phadaba leire amasong Kendragi Haksel Mantri Manchuk Marvia na hairi COVID-19 gi matang da miyam da faurib akiba si ko hanaba Dr. Singh na honagadabani. Mukhyamantri Nongthomam Birena ngarang sangai thial da semgaliba Olympian Park da chatun yingsin kre. Khongsada duda Mukhyamantri na mafam adu semgat sagatpagi kumang sausina sangsil lamba ubada apen bafongdokhi. Tungda Mukhyamantri na social media da thagatpa warul amada hai Manipur na malem thaki masak nairaba sanaroi kaya puthokpu ngamle. Makhoigi park ama semgatuna hauragleba tungi mirol da sana khonabagi itil hen pinanabagi pandamda Olympian Park asi semgatpani. Joint Committee on Inner Line Permit System JCILPS na hairi Manipur da changlakiba mitop sing kadai da leiri kari tauri haina thigatpagi tangai phadaba leire. Imphal West ki mayang langjingda Inner Line Permit System gi matang na ngarang pangthokkiba khananainabagi thauramda wa ngangladuna JCILPS ki convener Phulindro Konsam na hai JCILPS ka sarkar yana ki wafam sing thabak oina mapung phana pangthok libra habasi hanna yengsinbagi tangai phadaba leire. Inner Line Permit System chanabagi karo base year Englishing ama chamapon yangkai mathoi oiduna mapung phaba guideline ama semgadabani. Masigi mathakta Manipur State Population Commission semduna yalomi sing kannaba matik saba khongthang sing lakhot kadabani. Mangna hai Manipur da changlakliba mitop sing kari maramgi damak lakpano nongmada mitop kaya yamna changlapagi haibana jingbagi matangda sarkarna akanba midyeng changgadabani. Permit ki matam loiraba miyoi sing maramda amuk hankrabra natraga kadai de leiri haibana jingba thigatpagi tangai phadaba lei. Coordinating Committee of Manipur Integrity Kokomigi nauna coordinator oiraba Jitendra Ngangom bana hai Manipur gi phurup singi marakta Sangbidan gi hak thong manana phanganaba amasung Rajya sibu special status pinanaba Pradhan Mantri amadi Griha Mantri da taksilagani. Imphal East ki lemakhong mapal da leiba silaipung da ngarang pangthokkiba loop asigi thawmi singi thaw sinabagi thawramda Sri Jitendra na hai NRC update tawnaba amasung population lingbada sarkar na yarabasu hawjik phawba thabak da onthok trip asi yamna thuna thabak da onthok anaba taksilagani. Lamdamasta leiminariba yelongmi singi marakta nungsi sanabagi mari hena chesil hanabasu honagani haina mahangna makha tana phongdokhi. Rajya sida miyamna ningthamtha ka hena ingba phibam mayoknaba hore. Ngarangdagi Manipur gi mapam ayambada ayuktagi hauna leichil kungna thabaga loinana nungthilgi matamda nong chubasu hokre ngase yu anganbadasu Imphal yauna rajya sigi mapam kharada akhak araw yauna nong kana chukhi. Met office ki pauna hai phibamasi lakadoriba numit ini dasu thoina ahungba leiroi. Assam Rifles ki Modi Battalion sinduna friendly volleyball match ama Tengnopol jila gi lamlong da pangthokre. Volleyball match adu Fit India Movement gi makada Assam Rifles na Lamlong Youth Sports Club ki marak da sinkhimani. Assam Rifles ki Kethel Manbi amasung Tengnopol Battalion na mapamadu gi akoiba da leiba khunja singa Christmas ki thauram harau tayamna pangthokmina kare maduda Assam Rifles ki maikai digi khunja singda asa athak amadi khudol kot kaya piki. Assam Rifles ki Jaupi Battalion na Civic Action Program gi makada ngarang Chandel jila gi Tuijang Village da water storage tank sing yenthokre. Amaromda More gi border pillar humbutra mapan gi manakta leiba Dalpati ground da ngamkhaila na aina yadaba hidak managi polam sing pusilakna bu honaramba thawong ama Assam Rifles ki More Battalion na mai pakan khitre hairi. Nambol Kongkham da leiba Trukpu Nambol gi ground da chathariba ahanba Trukpu Trophy Invitation Tournament ki ngarang sanakiba match amada Trukpu amasung SU Panjal amamam chanadra draw chatkre. Tabiriba pawasi Akaswani Imphal da yini. Kendragi Haksel amasung Yaifa Yumbal Mantri Dr. Mansuk Marvia na hairi COVID-19 nauna sandoropagi matangda miyamda phawrib akib asi kohanabagi damak Dr. Singh na laichit asigi maramda miyamda chapchaba wafam sing hangangadabani. Laibaga sigi tongan mapam singdagi Dr. Chamaga ngarang virtual oina wari sanabagi thawramda Dr. Marvia na hai COVID laichat thengnanabu honabada ana layengi lamda thabak tawriba singna punna thawdang yaminagadabani. Test, track, treat amasung vaccine kapagi thawong sing hena ningthi jana pangthoknabu honagadabani. Masigi mathakta
लाइचत असिदगी ngakthoknaba covid appropriate behavior ngakna chatpagi tangai phadaba lei doctor singna makha tana kathokpaga loinana mathau pangthoktuna laichat asibu thengnaminarambasu mantri na appeal tawki ngasi phongba pause singi maroiba pausingi damak haujik Ngangom Kiran leire Kiran Thagachari Suni Chief Minister na thong amadi police outpost sanga khibagi pau COVID-19 ni matang the hospital singdanga se mock drill pangthoknaba sem sakhiba masung Olympian Park Chief Minister na chatuna yangsin khibagi pau singna ngasi phongba pau se ayambada maru oyo pau singna phongnaba ure Sana lebakta Manipur bu model state ohenanaba laingakna miyang punno honari boundary hongbolite lana thasilamba signboard sing lokthokani haiba Chief Minister ki wafamna ahan headline tori Manipur sangna kiba mitop singi khongul libagi tangai phadabu leire haiba JCILPS ki wafamna pausia sigi ahan bulamai de phongri Irai bakta election pangthoktuna lusingba khaliba si miyamda nungai punsi mahing pinabani haiba Chief Minister ki wafamna ahan headline tori Manipur sanariba ILP gi matang da khanakre mitop sing kari gi lakpno haibudu thido kadabani haiba JCILPS ki wafamna pausia sigi ani shuba headline tori Isel Express ta Manipur ki Olympian Park Siam Sabulo Shilakle Union Minister na Sangaragani Park asi hek sangabaga Manipur ki sanaroi sing da kathokle haina lauthokani haiba Chief Minister ki wafamna ahan headline tori Sangaitel Police Outpost hangdokre Ukhrul Senapati da terrace cultivation haukre atai da so hauragani haiba Chief Minister Biren ki wafamna pausia sigi anchor kalam da phone Naharol ki thaudang da Olympic Park January thada Home Minister na sangaragani Excellence Training Center amasu athubuda saragani haiba Chief Minister ki wafamna ahan headline tori Numit humni chumna chathaga da International Manipuri Short Story Festival Siletta haukre haiba pau amasu pausia sigi ahan bulamai da phongli Sanga Express Manipuri da singtam gi ngamkhagi mi paibiganu haiba Chief Minister gi wafamna ahan headline tori Manipur gi ahen political autonomy gi hona khigani haiba kokomi gi wafamna pauchia sigi anchor kalam da phongli Huyelan pauda ngasileba asigi hospital singda COVID-19 gi emergency response ki damak mock drill pangthokani haiba pauna ahan headline tori Chief Minister na thong ani amasung outpost sanga khre miyam amasung police na aman amada ikai khumnagada bani haiba Chief Minister Biren gi wafamna pauchia sigi ani shuba headline tori Pongna phamda Makeup mirau koltana thalan khiba politics laghallagum si haiba Chief Minister gi wafamna ahan headline tori Government scheme gi yamlab senpham loktoklami haiduna bank ki assistant manager ama phare haiba pauna pauchia sigi ahan bulamai de phone Imphal Free Press ta BJP na afaba thabak amata taude sumnata gi Hindu singi oiba lebak ama semgatna ba hotna khaktani haiba MPCC gi wafamna ahan headline tori Zelensky na PM Modi da phone taruktuna mateng pangbinama masung Shanti purukna ba hotna ba taksilake bi pauna pausia sigi ani shuba headline tori Sanga Express Singlista district boundary da hongdo hongjin amata leite haiba Chief Minister gi wafamna ahan headline tori Mau Southern Angami gi lamgi wathok Manipur masung Nagaland sarkana wari sanaduna sangtaina ba pura haiba senior citizen sing wafam amana pausia sigi ahan bulamai da phone People's Chronicle da ngasi Raja Sig Hospital sing da COVID-19 gi mock drill mapung phana pangthokan haiba pauna headline tori Morning Bell da miyam amasung police ki marakta pau phongna bagi sang hengat anbagi tangai phadabu lei haina Chief Minister Birena phongdo ki wafamna pausia sigi ahan ba headline tori Tripura da CPIM na sahi kuntramanga chumna kihenbagi thong chetaduna leibak ngaklam ki haiba Tripura ki Chief Minister na phongdo ki wafamna pausia sigi ahan bulamai de phongli Hoyalan pauda crorepati amasung criminal case na chanaba singna dominate toruklaga khunai kari torukadagi haiba CPI lusingba Dr. Narana Communist Party of India gi sahi marputara tare chubama pok common thorum na phongdo ki wafamna pauchi asigi anchor kalam na phongli Suni Thagachari Kiran Aroiba da maroiba pau amuk Mukhyamantri Ningthoukhongjam Biren na ngarang Sangaitel da semgaliba Olympian Park da chatun yingsin kre JCILPS na hairi Manipur da changlakiba mitop sing kadai da lairi kari kari tauri haina thigatpagi tangai phadaba laire amasung Kendra gi Haksel Mantri Dr. Mansukh Manvia na hairi COVID-19 gi matanga miyam da phawriba akiba si koganaba Dr. Singh honagadabani pauloi jare